Chào mèo, ngasi Sunday amuk lae aduga hojiksi pung afternoon pung ani ga makhai tare adu hojiksi ai saka to ga ngaktang potharaga aisi lamyen chen bagi plan ama lak pai tare adu ngasi si long run adum toget khalle khar sang adum chen ba ada hachang se adum fit oi keso isa ta noi ta leite aduna kitang sang chen ge haina ai wanda idea ama hojiksi lak pai tare aduga aina chenge khalisi ai apps ama ai sida download tawi aduga madu test tawboina yam sangna chen manoi mileage tu yenge khanbagi ko aduga kyam sangna chen madu yengbo oina adum chen gi basina ai body na adum puru chatpa distance pa adum chen ge khanbai tare aina chen basi yam wahan basu yade magi haksang na adum magi carry tawbudugi mai matang ama adum lai hai tare sana adum khangsaba adu ai phawpa non stop tai tai laptop idum chen ge adu korom du chen ga dori no ai bududi ai sum thokra ga dum khangani hojiksi pung 3 tare ai si ngaktang warm up tawre aduga chen na ba ready tawre aduga ai si kaiноrom do chen ngarge adu lamai dong yauraga dum halaga adagi ai si matak lomda chen ma ngamma na matak lom chen ge kyam sang na chen ma ngammi ngamte haibada sum yening bagi ai tare adu maina laptop ida chen ge tawbani adu ai yauraga ndar mayam amo hajarake hojiksi ai hala amjen ngasi kilometer 13 kilometer umba machala ORS ni ORS thak lowda yade zai umang tagi ma'am go ORS na mokra enkat kadoin 13 kilometer non stop chela yam hena chen me yam ne do khong ji khara nuar ta ba no khong nuai ta na chen masima di kana da aduna ai lep tho ba ita aduga aina khong na lak khongna chatpasi jo ipnam sang chatle azai aina walking oina yumdagi thorpasi kilometer amagi chang de mor mane adagi aina chenba howraga amuk cheluraga mu halaga chenba luraga mu yum okhong halakpasi jo almost kilometer ani umbai chang de mor mane aina khongna dum yum phau halakpasi aduna adu walking duda dum kilometer 3 de dum morang bane aina chatlise ai adu makti ai thoidona parudre chatpagi line sima de ai thoidona padre aduga kaino da oina chenbada pawne na adu chatpasi sang na chatle adu mai tawi adu mathang gi chenbada de ai 21 kilometer se cover tawge zum khan bai ta 21 kilometer se tha mai manung da at least among tower so chen ge isana adum semjaba half marathon oigera natraga mayam gi organize torpa da yogba oigera mai toraga ta goding adum half marathon 21 kilometer se adum chen ge adum man khan bani adum mai maintain tor tham ge aranga si de 13 kilometer chelore nongai wang pajan tai aduga hojiki sing sale sing salaga padan lu thoga adamaya tawrne sing nong magede lami chen basi koina anba minute nipan mapan tara swai bause yam talle haide isa wa bu ngai um tawra ba haide swai matam sida tuning ma ja dum yaw ne aduga si hen do khra dai di minute tara muka hen ngar dai di
ꯉꯁꯥꯏ ꯏꯁꯥꯁꯤ ꯋꯥꯔꯝ ꯑꯞ ꯇꯧꯔꯛꯄ ꯑꯗꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯄꯗꯨꯅ ꯑꯗꯩꯗꯤ ꯂꯝꯖꯦꯟꯁꯤ ꯆꯦꯟꯕꯗ ꯇꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯝ ꯍꯧꯋꯦ ꯂꯝꯖꯦꯟ ꯆꯦꯟꯕꯁꯦ ꯑꯗꯨꯒ ꯑꯗꯨꯋꯥꯏ ꯃꯇꯝꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯖꯔꯅꯤꯗꯣ ꯑꯣꯏꯅ ꯎ ꯍꯧꯔꯅꯤ ꯑꯩ ꯀꯌꯥꯝ ꯁꯥꯡꯅ ꯆꯦꯟꯁꯤꯒꯦ ꯑꯗꯩ ꯀꯗꯥꯏꯐꯥꯎ ꯆꯦꯟꯁꯤꯒꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯋꯥꯈꯟꯗ ꯑꯗꯨ ꯑꯣꯏꯅ ꯁꯦꯠ ꯇꯧꯕ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯋꯥꯈꯟꯁꯤꯅ ꯑꯗꯨꯝ ꯄꯨꯔ ꯆꯠꯇꯣꯔꯤꯅꯤ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡꯅ ꯐꯅ ꯋꯥꯔꯒꯁꯨ ꯋꯥꯈꯟꯁꯤꯅ ꯑꯗꯨꯝ ꯄꯨꯕ ꯉꯝꯃꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯗꯨꯝ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯣꯜꯗꯨꯃ ꯇꯧꯕ ꯍꯩꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯋꯥꯍꯟꯕ ꯑꯗꯒꯤ ꯈꯣꯡꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯂꯝꯖꯦꯟ ꯍꯥꯏꯁꯤ ꯈꯣꯡꯅ ꯆꯦꯟꯒꯗꯣꯏꯅꯤꯅ ꯈꯣꯡꯅ ꯁꯣꯛꯍꯟꯕ ꯑꯗꯒꯤ ꯃꯥꯒꯤ ꯔꯤꯀꯕꯔ ꯇꯧꯕꯗ ꯃꯇꯝ ꯆꯪꯍꯟꯕꯁꯤ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯏꯁꯥꯅ ꯈꯪꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯆꯤꯟꯖꯥꯛꯁꯤꯁꯨ ꯑꯗꯨꯝ ꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯔ ꯆꯥꯅꯕ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯀꯦꯜꯁꯤꯌꯝ ꯌꯥꯎꯕ ꯄ꯭ꯔꯣꯇꯤꯟ ꯌꯥꯎꯕ ꯚꯤꯇꯥꯃꯤꯟ ꯌꯥꯎꯕ ꯀꯔꯤ ꯈꯔ ꯑꯗꯨꯒ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯤ ꯆꯥꯛꯁꯤ ꯌꯥꯝ ꯑꯗꯨꯝ ꯆꯥꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯑꯌꯥꯝꯕꯅꯗꯤ ꯑꯌꯨꯛꯀꯤ ꯁꯔꯨꯛꯁꯤ ꯆꯥꯛꯁꯤ ꯀꯌꯥ ꯆꯥꯗꯦ ꯑꯩ ꯉꯁꯤꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯍꯧꯗꯕꯗꯒꯤ ꯉꯁꯥꯏ ꯂꯝꯖꯦꯟ ꯆꯦꯟꯕ ꯆꯥꯛ ꯈꯔ ꯂꯥꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯏ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯝꯖꯦꯟ ꯁꯨꯝ ꯆꯦꯟꯕꯁꯦ ꯆꯥꯈꯤꯕꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯖꯔ ꯇꯨꯝꯕꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯀꯥꯔꯞꯁꯀꯤ ꯁꯔꯨꯛ ꯍꯥꯏꯗꯤ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯀꯤ ꯁꯔꯨꯛꯁꯦ ꯑꯗꯨꯝ ꯗꯤꯐꯤꯖꯤꯠ ꯑꯣꯏꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯋꯦꯕ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯔꯒꯁꯨ ꯑꯗꯨꯝ ꯗꯥꯏꯖꯦꯁ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯆꯥꯛ ꯌꯥꯝ ꯆꯥꯕꯁꯤ ꯊꯣꯏꯗꯣꯛꯅ ꯂꯝꯖꯦꯟ ꯆꯦꯟꯕ ꯀꯥꯡꯕꯨꯗꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯁꯤꯅ ꯏꯁꯥ ꯅꯣꯏꯈꯠꯄꯤ ꯈꯣꯠꯄꯁꯤꯗꯤ ꯇꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯂꯝꯖꯦꯟ ꯆꯦꯟꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯆꯥꯕ ꯊꯛꯄꯗ ꯊꯣꯏꯗꯣꯛꯅ ꯕꯦꯔꯥ ꯂꯩꯍꯟꯗꯕꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯈꯔ ꯑꯗꯨꯝ ꯆꯥꯕ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯆꯥꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯄꯪꯆꯥ ꯆꯥꯁꯤꯟꯕꯗꯨꯗꯤ ꯐꯔꯣꯏ ꯑꯗꯨ ꯅꯠꯇꯕꯗ ꯁꯤꯃ ꯆꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯊꯣꯏꯗꯣꯛꯅ ꯂꯩꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯆꯥꯏ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯏꯁꯥ ꯅꯣꯏꯈꯠꯂꯛꯄ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯗꯨ ꯆꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝ ꯆꯥꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯗ ꯑꯗꯨꯝ ꯈꯪꯕꯅꯦ ꯑꯩ ꯑꯗꯨꯝ ꯆꯥꯛ ꯑꯗꯨꯝ ꯌꯥꯝ ꯆꯥꯏ ꯑꯗꯨ ꯆꯥꯛ ꯆꯥꯏ ꯑꯗ ꯀꯩꯁꯨ ꯅꯣꯏꯈꯠꯄ ꯈꯣꯠꯄꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯒ ꯍꯛꯆꯥꯡ ꯌꯥꯡꯕꯁꯤꯃ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯕꯁꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯏꯁꯥꯁꯤ ꯁꯨꯝ ꯄꯨꯔꯒ ꯀꯦꯔꯤ ꯇꯧꯔꯒ ꯆꯠꯄꯁꯤ ꯁꯥꯡꯅ ꯄꯨꯕ ꯉꯝꯕꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯋꯥꯖꯗꯕꯗꯣ ꯏꯁꯥꯅ ꯏꯁꯥ ꯄꯨꯔꯒ ꯆꯠꯄꯗ ꯋꯥꯖꯗꯕꯁꯦ ꯑꯩ ꯍꯤꯡꯕꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯃꯦꯅꯦꯖ ꯇꯧꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯆꯠꯄꯗ ꯋꯥꯗꯕ ꯆꯦꯟꯕꯗ ꯋꯥꯗꯕ ꯇꯨꯝꯕꯗ ꯋꯥꯗꯕ ꯆꯥꯕꯗ ꯋꯥꯗꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯁꯥꯅ ꯏꯁꯥ ꯀꯔꯤ ꯍꯥꯏꯅꯤ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯩꯕꯒꯤ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯑꯃꯈꯛ ꯐꯥꯎꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯂꯩ ꯑꯗꯨ ꯂꯝꯖꯦꯟ ꯆꯦꯟꯕꯁꯤ ꯃꯥꯒꯤ ꯍꯣꯔꯃꯣꯟ ꯑꯃꯁꯨ ꯊꯣꯛꯑꯦ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯣꯟꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯒꯣꯜ ꯁꯦꯠꯇꯤꯡ ꯇꯧꯔꯒ ꯃꯗꯨ ꯌꯧꯕ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯨꯡꯉꯥꯏ ꯉꯁꯤ ꯖꯔꯅꯤꯁꯤꯁꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯊꯦꯡꯛ ꯌꯨ